Nahal aina morok utpado yung aigi morok to chawkhre yung. Hello guys, welcome back. Ngasi video sidi ko akhoi yum anauba saiba ado akhoi yum phamda chatlaga kari thabra kari leibra do ulake ko akhoi yum pham ka phamda sini ada yum laigre cho asine akhoi yum do sina akhoi yum mamang ne ba ko sise sina akhoi yum mamang ne ba ada yi lambi sirdagi kakhalake dawne ba si akhoi yum mamang ne mafamdo asi ashramdi maning oiba tar ashramda mamang sina akhoi yum mamang ne sina akhoi yum mamang yung view do nungaibra adada karak tawba manungdi utkiroi loiram loiba kan utke manungdi kri tha ada pan duga laphoi duga kri thamne bako insang napi thamne duga siromda sida pomegranate gomba thaye na chucha kuina chattara bai kuina chattara bai chucha sing so yung lai sat kre to pambi pi ro so so yam pan lam me ata so kui he yum pham chattaba sida su mayam pale pambi pi e hai bawani yung morok to yam pala adaso mayam pala lay sikoy lay shat na sida su morok pambi lemne eh song buna lora asigi morok to yengo musa mu buna si morok to sai daw mala asi moy mu basina mun khabne ba adaso pan bani siगुम्बसु सिवाजु मरो ngaktaneबको songkhre sise horen sengbirani sise ado seng horen sengbikini horen sengsu sisu insangni sina khongjomnebako khongjomdi pamda loreda khongjomdi sina chu ado solo phol sina khoi yum maning rom genisi nungaibra nungaitabra haibiro sini akhoi yum sabadi loidri ko sab loidi nungaita ada lobuk leire Jadi mayam sigi video se sida loisilase ko mathangi video da thainasi baba aduga follow tawbi jibu khoinisu follow tawbiyo aduga style nambiyo like nambiyo ko mathang video thainase bye bye